Praise the Lord. I chingkheng am harong bam ahan bada video asibu yengbiri ba khwai mayam ibungo Jisu Christ gi mingda ikokno na khurumjari. Ngasi ichilinaw singi maphamda sastri gi wahai kharadang share tawjage. Ibungo mahaki afa wapau gi lairik mathi pandup nipan gi pada hum. Haibadi Matthew chapter 8 ki verse 3 dagi pathokjage. Jisuna makut tingthoktuna nupa adubu soklaga hai. Ai yare nahak sengjaro. Ichilinaw sing. Eikhoibu Anaaba phahanba si Mapu Ebungo gi aningbani haibase eikhoi khangibra. Eikhoina Bible da yengubada Jisu da lakhiba mioi khudingma Jisuna Anaaba phahanki. Mitangbo oigera, khongtekbo oigera, soinaiba oigera, lon thoktaba bu oigera, napangba amasung bhut changbana chingba mi punamakpo Ebungona phahanbiki. Mahakna Anaaba mi punamakpo phahanbiki haibasine. Mase eikhoi Bible gi mathi pandu nipan gi pada tratruk haibadi Matthew chapter 8 verse 16 da yamna mayek sengna eikhoi uba phangji haijaninge. Sastra da Johan pandu tramari gi pada mapan haibadi John chapter 14 gi verse 9 da Jisu Christ masamakna asumna haidi. Aibu uraba mahak aduna ipa adubu ure. Ichilinaw sing. Eikhoi Mapu Ebungo gi mawong se kari oigani haina eikhoina khanginglabadi eikhoi Ebungo Jisu Christ da yengjasi. Bible da yengubada Jisuna kanabusu nahankhiba leite. Lao he ngasidi nang hakchang se yam phamalle leproxy khara lawro kahaina asumna Jisuna haikhiba eikhoi Bible da sum thengthingna jade haijaning. Tasengna mak hairagadi eikhoi Bible da uba phangbase kusti thungba haibadi leproxy thungba mioi singna Jisuda lakpa matamda Jisuna nungsibi bana thanna kusti thungba mioi aduda hai aina yare nahak sengjaro asumna Jisu Christan haibiki. Hallelujah, that is our God. Masini eikhoi Mapu Ebungo gi asengba nature se sinawsi laibak thiba haigadra ngasi ichilinaw kharana asumna haibasu aduma eikhoi thengnaje. Aibu nahan bibase Eshwor gi aningbani. Eshworna aigi phibam duda oheningba khanganingba karigumba athupa thorang khara oigani kaina haiba masi pumnamakse Eshwor gi thausinni kaina haiba eikhoi kaya ama hojiki matam asida adum thengnaje. Adubu yamna ngakningai oiba hairagadi masigi mioi singsina Anaaba phananaba haiduna doctor da adum chatpadi eikhoi ujai. Makhoi doctor da layengi doctor na pirakpa haidak adum chai Anaaba phananabani haiduna adubu Anaaba du Eshwor gi thawrangni haina thajaragadi karigi makhoina doctor da amuk layeng libano. Tasengna Eshwor na nahanba oiragadi doctor na su phahanba ngamloi haibasine. Doctor na Eshwor dagi hena pangal leibasu nate. Maram aduna aigi oinadi Anaaba du Eshwor gi thawrangni haina thajaragadi doctor da amuk chatpase artha thokte haijaning ichinawse. Mahakna eikhoi ana ayek leitana mapum phana laihanba adumni Mapu Ebungo gi apambase. Maram aduna ni Ebungo Jisu Christ masamakna awa ana amasung laina laithung thongatuna pubikhibase masi mahaki aningbani sinawse. Ngasi eikhoida awa ana tadanabagi haiduna mahakna eikhoi awa eikhoigi ana ayek khudingma mana thongkatpiduna pubikhre chinawsing. Eikhoi Bible da yengminasi Bible gi Isaiah pandup yankhai humdoi gi pada manga haibadi Isaiah chapter 53 verse 5 ta asumna yamna mayek sengna panduna le. Mahak mathantabu phuba amasung warakpa yajaki. Aduna mahaki mathakta takhiba dandi haibadi mahaki chaifam aduna Eikhoibu Anaaba phahanki. Hallelujah. Eikhoigi awana adu mahakna hanadagi pubikhrabani he chinawse. Ngasi nang ai karigi damak amuk awana phanggadawribano. Maram aduna aigi nungsijarba chinawse. Karigumba nakhoi narabadi laina adu Mapu Ebungondagi lakpani haibase eikhoi khanbamse. Anaaba se Mapu Ebungondagi lakpasuna nate chinawse.
Mapu Ebungona nahanbiba su natte, Mapu Ebungona warake haidna pibirakpa laina su natte sinawse. Ibungo mahaki aphaba wapaugi lairikta Ibungo Jisu Kristana tawbikhiba angakpa thabak Anaaba phahankibadu mayek sengna panduna lei. Aphaba wapaugi lairik ichi inaw singda amuk hanna pahanjaninge amasung khanghanjaninge haibasini. Aphaba wapaugi lairikta Ibungo mahakna tawbikhiba Anaaba u phahanbikhiba asiba u hingat hankibagi matangda yamna mayek sengna panduna lei sinawse. Aigi nungsijaraba ichi inawse. Ibungo mahaki thaujal haiba khonjel adu eikhoi taminasi. Jisuna ngasisu asumna haiduna lei. Aina yare nahak anabadagi sengjaro. Asumna leproxy thumba mioi aduda haibikibagumna ngasisu nang aida anabadagi phanbiri haibase eikhoi thajaminasi sinawse. Maramdi Ibria Pandup Trahumdoigi Padanipan haibadi Hebrew chapter 13 verse 8 ki matung ina Jisu Christadi ngarangsu ngasisu aduga lomba naidana chap manai.